Manipur Top Channel ki oina atubagi experience lairava editor ama kaujari. Akupa marol kitamak WhatsApp number 8258051865 or Gmail Manipur Top Channel Official @gmail.com da pau phawirau. अहानबद ngarang moirang purel de kuki singna bom amri numai kapsinduna landarakre kuki militants singna landarakpada handuna kapnabada kuki militants ani sire duga kharana suklamba yai haina thajanari haina thajane wariba pawsna makhatana pali makasa tharakpo oina Korounganba khuman thagalakpa posang tang memna thamjage isal inaw sing noina ngawba langbado aikhoi kaim khande noigi damaktani aikoina thengnari bese si khangdakai noigi damakta leiriba aikoida onchilaglaga karem ka thainaba usitaba torakpadudi khangbu wai hapu wapham khara Korounganba khuman Facebook to share torokli hokibetang taragani thuki panam paukse ki editorial special content mane lakho saraka Manipur Top Channel gi maikei digi miyamna thamjage asan ba miyeng da malem digi khungul mutkigadabadigi kannanaba athuba matamda honarsi malem digi mitei sagol mitei sangi khungul mutkigadabagi kansi habigi kholauna Manipur sinthungkrabani habiyai adubo sa makhal ani matawkramna kansige amadi kannabagi tharong lengana khara paikhatbagi mami khara tarabasu mapung iphapha-dabagi mawongda adumak leidi habisi state asigi miyamna ikhangna khangnarabani aduga mitegi natka mari leinaba thoramda yawdaba yamak yadraba yelhawnga singkharasu Manipurda masak uba ipang phangzilaktabagumna tawrakli haibasisu yelhawmi mitei singmi tami singni ikhangna khangnaduna leiri aikoigi mangda una usilaktabagi mawongna leiraklaba yelhawsa nga amadi usik oya singasi ngasigi mirolna ngaksielaga kandaba tarabari tungi mirol sing maru oina mitei yahawrakliba tungi mirol singna masakti lairadana maming phawba tana khitabadagi mapung phana malemdagi khungul mutkiba yabagi akiba leirakli asigumba kaya asigi damak ngasigi lamdamasigi yelhawmi mitei miyamna state ngakta inthokpagi mahutta Manipurda leiriba mitei CSO singamadi lanai loop sing loinana maira paibiga local club singna laikai singi miyamga wakhal taminaraga apunbagi oiba manaba wakhalonda punna hotnaminaba sumgadra khali Nakalamaromda Manipurda khundaminariba furup kanglup kuntraga mangamuk asigi manungda mitei singna mising khwaidigi yamba furup kanglup oidi haina state asigi miyamna khanarabasu mataki yelhawsa nga singna oiriba phiba masiga ikhet khetnadabagi mawongda laisilakpa asidagi kannanaba hiram kyara mitei yelhawmi singna akhanaba ahenba miyeng sanglaga mataw karam tawraga mitei singbu malemdagi khungul mutkigadabadagi kannanaba honagadagi khannabagi matam thengmalabani haibada langadaba mandi maram kya singasina maram oiraga malemdagi mitegi yelhungaidagi leiraklaba yelhawsa nga singamadi mitei yelhawmi sing khungul mutkigadabadagi kannanabagi thawrang kyagi poram yatminanabagi damak lamdamasigi lanai lup sing kayamukna amata oiba wakhalonda thabak tawminabagi tangai fadaba kayamuk ngasimak asida mangda tadunu leirakli maramdi malemgi miyamna ngasigi Manipur asigi ayeng asa nong nungsit lengli paliba polamsing mi sa use nga amadi manamasing phawseng upal wapal khudimak topa akhanaba matik mayai senma ngakta oi habisi khangnaduna leiraba maramna ngasigi lamdamasigi maru oina mitei yelhawmi singna topa matik mayai sielaba kangleipak Manipur gi yelhawi ngai lengli paliba thawai panba singasibu ngaksinanaba lamdamasigi mitei yelhawmi singna apunbagi wakhalon sagat minaraga akhanaba poram yatminanabagi matam oiri haibisi khangminasi nakalamaromda yelhawmi mitei singda state asida punna khundaminariba furu kanglup sing kayana tonganba miyeng kayamukna maram oiraga mitei singna hotnaba thawrang sing kayada khonglo palhaunabagi thabak sing kayamuk hiram kyara sangsilakpagi bami tabagum tawriba kaya sing asimakti yamna lebak thibani haina khali adubo puramak sing asi lai khangna mitei singna milam naram khangna hainga singna khongthang kyamuk thangbagi tangai fadaba lai khangna ngasigi mirelna tungi mirol singi damak amam angan khariba mapuda khurumlaga atopa furup kanglup singna khonglo palhaubagi thabak sing
तौरक्पदगी ngakthoknanaba kanglon kyamuk yelhomi mitei singna semlaga haine singna akhanaba asanba miyengda malemdagi tongan top top matik mayai leiraba thawai panba sing leiba kanglaipak manipurgi yelhausa nga lengli paliba sing amadi yelhomi mitei sing malemdagi khungul mutkigatabadagi kannanaba athubu matamdagi hotnarasi haiba editorial special content ma mayamna thamjari Atopi special content moina makasa thajara poina mayamna thamjage narangi makada afaba phajabadi ekoi sutamsi koirusi salusi agartalada premsan kumbimsa makasa tharpa lainga ki ana laying sang mayam amasu phangjaki maroin state medical college hospital sing taru tanana madi ka hena mine krik krik inna sin bu urakti medical mahiroi oiro layeng lakliba anaba patient gi party bu oiro nungsuk nungjana leiba awa anagi mamita ba thengnajari nipan subda yumthong khuding da nungti gi numit khuding gi sangdraba sugyam yadraba sakhungi gas stop natana cylinder regulator season haude pipeline gas connection tawduna yamna nungaina gas lokthok loksin gi awabi yaudana yumda hotel season na bu urakani Mapan subada malem gi thakta samga sagaliba airport railway station pukning huna fazari metropolitan city Bengaluru Delhi Mumbai digi tadana fazari hena dum fazana bo khona bagi mamitai tara subada taxi su apanga sing thidana kilometer amada lupa taret aduga gari driver gi oina lupa satruk nomagi khusuma lauduna lam koiba yengba laitil khurumba lakpa singdagi taxi service piriba singi hingnabigi lambi paisa tanfam oiri taramathu subada common oina ekhoi mipum tingna yengnaba yawa Sipahijala zoological park science city raspberry museum singasi mahiroi singna yamna pamna yenghoba sanaja hoba thingnari taranithu subada Tripura Tribal Area Autonomous District Council TTAADG gi loisang office luna nan fajana lehabu rahi TTAADC gi mukhada leiba park garden ethnic tribe singi sakyen mingsel oina yengba yaba hab mayam sle hori tara humdoi subada aikhoi gi nungainaba aningba apam ihul khangna lamjing lamtak piriba seba o sahitya parishad agartala West Tripura timna sinbi langbiri mathang mathang makasa tharako oina paunikhol paukse gi editorial mayamna thamjagi hokibatang taragani thugi special content amani lakhosar kana mayamna thamjabani accident hanthan ba lambi phansi passenger gari masi hengat hansi manipur gari accident thoktuna misi mina thokpagi sang yamna wangli masigi maru eba maram kaya marum leirabasu lamdamasida leiriba lambi phatabaga loinana lamigi phibamga gari gi masinga sanadabagi su amani lambi paktaba lambi da polhol yamana su leibana polhol singadu thaidok lingai gari thainaba madi gari hengat para accident thokpagi masing su hengat hali lambi da leiba kongkut sing thaidorakpa matamda lambi paktabana marang oiraga tungda lakpa madi mayuknabada lakpa gari singa hehek thengjinabagi khudong thiba thui amaromdasu gari masing su hengat pagi sang yamna wanglabasu afaba lambi amadi gari masinga sanaba lambi di oidaba loinana gari thauriba punamanasu traffic ki niyam ngaktaba sina accident thokpagi sang hengat hali traffic ki niyam mipum khudimangna ngaknadri haiba lengakna khangnabasu anauba thausil siamadi lairadana afaba lambi ohenbaga laijaba traffic ki niyam su ngaknana bo honaba tawti hana gum adumak lei gari ki accident thoktanabagi damak lambi satpegi niyam ngaknana bo honabaga loinana nongmada lambi da gari yam satanaba thausil semba haibisi india gi mi kungba state singda tawnaribani nongmagi oina registration number da toma suba sudaba amadi lambi thaidok thaijin tawba tawnaribani makhogi matau state asida stamba yai athuba amadi satningba matamda satpa yanabagi damak isa gi gari sisinaba si lamdam asida tangai fadaba oiribasi toknabagi damak gari makhal kya gi passenger gari yaman basangi sahar manungda lairiba lenga ki loisang sing yariba makai sahar gi matai da hongdokpa amadi loisang amada thabak toriba employees sing punna gari amatara satminanabagi thausil semayai
maduna lambida gari silandabada mateng oiba khak natana loisang mayada gari khamagi sangsu hanthan mangamgani amati loisang da lakpa madi hanbagi sangsu naiduna thabak subagi sangsu naigani masida sunatana nomagi sading so hanthanduna sel thungi phipam su fogat hangani madura thausilasina lambida gari silandaba khak natana kanaba yamna pigani makasa tharakpana paujal pausid gi special content mani mayam ngarangi makhani masisu mayam na thamjage nupi gi hak amasum ain khomjin ba madi handok saba kaisam santi devi amasum fralatpam rebati sharma ngarangi makha mayam khangjimda dukmati kanagani khanmadigi content asim mayam special content mani lokhosara kana mayam do share tawjabani mayam sigi series mathang mathang lakani ngarangi makha aini yadaba lambida nupi angangbu pusinba madi pusinanaba honababu ngakthoknaba act 1956 the Immoral Traffic Prevention Act 1956 mapan suba kanagumana sexual activity duna aran mamongda nupi amabu natragana nauribi naha oiribi nupi macha amabu kanagumana ngak senduna leidiba mapamamada migi damakta sinduna oktabi eduga loinanaba silliba sing adusu maralgi matungina jail da sahi taretagi tadana karigumada punsigi oina natragana sahi tara bandi oina fine gi loinana thamba oihengani tara subuda somthokpham khunda laitaphamda phajinduna thamba 10A satna handana asumbami punpham amada institute amada kona order ama pass tawduna aduguma mara lairabi nupi singadu makoina under section 7 natragana 8 ki maral phangliba adubu lenghandana sathandana athimba thamduna somthokna ba thamliba karigumba institute amada sahi aniromdagi tadana thambayai maduna amuksu maduda makoi sahi mangadagi henba phawada phibamgi matungina makoibu lengdana thamlakli ba adudagi thatokpayai Taramatu Shuda notification of address of previously convicted offense Hanmuda Hanana Asiguma Mara Lairaba Mio Singasigi Laipamna Singba Fongdopa Karigumba Mioman Asiguma Maral Sitorabati A Court of India Mana X Singasigi Makada Aduguma Mara Lairaba Mio Singadu Dandi Fangani Hari X Singadudi under section 363 365, 366, section 366A, 366B, 367, 371, 372, 373 of the Indian Penal Code 45 of 1960 ni masina makhoibu akaknaba matan sahi ani natragana madudagi makha sathana maral phanganba yai mathang mathang Hauzik ki oina di mayam pau si matang sa lusinjarage masum mayam pun anawba update ngamina sa channel sigi may kedi sumayang imapamda makata na thamjari